Hello guys, welcome to my channel. Mayam asidi taninglay hanjin hanjin hariba Manipuri isay asidi matek ama miing pagnis. Isay sakpada mayam na paisa thabasu lepte ngasaydagi adum lai adum mathang mathang. Isaybu yengba lakbiriba misingsu yamna aduga yamna fazanasu yengbibi. Isaysu matek ama kitang oibanina yamna tuna wesin kapikle. Aroibada mayamna channel asibu support tawbiba kawbiganu, like, comment, share amadi subscribe tawbiganu.